Hujik numiyungba pung baro takibo loinana MN story collection gi maitagidi ikonguna kurumjari. Hujik akhanaba pau matang pijari. Home Minister Gobindasna Lusingba MLA singi pim amana kamjong yu oiba pibam ingsilure. Subendu Adhikarina Bengalda BJP gi ahanba Chief Minister oina wasak laukre. IDR gi Director na yengsinkre. Chenabasing dandi pigadabani bijoy. Mi kunipanda yelhom misingi mifam phamgani. Matik chaba nurse oiduna miyangi punsi kansi Dr. K.S. Palin. Phakiba nupi thadorakle. TNL na mari leinabasing thagalakli. Lok adalat case kaya loisinkre. Hojik pau masa khaina pijari. Kumja lising ani sumna kolomdogi me ahomdagi landamsigi miyamda jathariba mihar mipungi thodok wathok asi indagi poxi warni haibase henna thorakliba wafam thong asina mayek sengna tagli mase chenba yadraba khudam amani maram aduna Manipur irang ase loisinge harabadi indagi poxi war asi khudakta lekadbni haina mahoroi loop taruk MSU MSF Desam KSA Suk amasung AIMSki President singna khuyek piduna thadorakpa siro amana phongdorakli. Siro asina hai indagi poxi war makha samtharakpa oina me tareta suda laiba militant singna Kamjong district ki khul ahum namli wangli amasung soroda nantaraktuna miyam lanjengnahanba khak natana yumkai mai thanbasi yam ludaba lichani haina lawi. Manipur yelhau phurupsing puthanabagi lalong oina su militant singna khulai oina sizinaduna miyangi punsi amadi lanthumda sabopirakpa haibase tasema India laingaki loi channabagi sunam sasangi laingaklon makha samthanabagi amadi khulai puthanabagi thong asi khudakta lekadbani. Kamjong district ki thodokka mari leina India amadi Manipur government gi maikaidagi wahai amata phongdoktana tumina leksalibasi laingaki khut yarabra haina wahang asini. Thodok asigi yamna kandem tawbaga loina laingakna khong lei yangna phajinduna thamliba khonjasing thadoknaba honagadabani hairi. Laingak pariba angam athausinga miyangi punsi amadi lanthum ngakpi sembigani miyangi wakat waron tabigani khunai asigi tangdu leitana hingba amadi awonba purakani haiba ngasigi miyamda asa tawkhraga miyamda amuk onsinduna onnaiba tuhatpa naihatpa miyangi pianabi kholau nanthanabagi ka henba lichat yelhau phurukki muthanabagi aronba lalong asi mateng pangsinba manba majat mawngsingbu lekadabani hainasu siro asina makha tarakli. Hojik makha taba pau pijari. IDP gi selgi mateng pikre. Akampa relief campda naduna lariba oinam nauba singa more ward number 8 more hainau makong lekaida Comet Committee on Protection of Maitai Victim Moreda selgi mateng pikre hairi. Me lising ani sumna kulumdogi me ahumdagi haukiba kamluk irangi maram oiduna more ward number 8 more hainau makong lekaidagi masagi yum thadoktuna lanjelaga haujina akampa relief campda lariba IDP oinam lukoi singagi machanupa oinam naubada committee asina membersingna sel khainaraga mateng adu pangkhibani. Sengi mateng panglakiba adumaktada khudak committee asigi membersingsu lukhoiga tawiban khangba ulakli. Mapanda pothok thadoknabagi experiential district ani khangkatpada Imphal West amasung East amasung West yaure. Lariba chahi lising ani sumna 30 fawgi manungda leba asidagi ficha lonsa amasung atai khusa haibagi pothoksing malengi leibaksing thadokduna US dollar million cham phangnaba pandamgu thamliba asiga mari leinana isi asidagi hariba pothoksing thadokka yaunabidamakta experience district ani khangkatpada Imphal East amasung West yaure haina Handloom and Textile gi Director Elangwon G10 na phongdokre. Manipur government gi district Handloom and Textile Imphal East na sinduna DEAP district expert action plan ama semnabidamakta stakeholders singi oiba district level consultative workshop ama pangthoki. Workshop aduda Handloom and Textile gi Director Elangwon G10 singana Imphal East ki SDC as Kayam Suraj Weaver Service Center ki Deputy Director Butti Mili Ori and Professor Guwahati ki Manager Director Popitro Gohen National Awardees oiba
एक्सपोर्टर चिरों इंदिरा चनु डिस्ट्रिक्ट एक्सपर्ट प्रमोशन कमिटी चेयर मेंबरसिंग डिस्ट्रिक्ट असिदा लैब खंकलबा फिसा लोंचा तौबा वीवर्सिंग आर्टिसानसिंग इंटरप्रेन्यूर्स क्या सरुक याखी थरमदु डायरेक्टर एलामा जितेन हाई लालिबा इंग लिसिंग सुमना कुंट्रागी मनुंग लेबा असिगी मालेंगी लेबाकसिंग लैब कैथेलसिंग लेबा असिगी साजबा अमसुंग पोथोक्चबा टेक्सटाइल एपरेल हेलूम अमदी हैंडीक्राफ्ट की पोलोमसिंग फाइबर की पोथोक्सिंग योन मतम $1 बिलियन चामा की सेंपम ओइना फंगना पादम थमली मसिगी मरी लेना डिस्ट्रिक्ट असिगी ओइबा एक्सपर्ट प्लान एक्शन प्लान अमा सेमनबसु पांथोकपनी target asi phangnaba leba asi leiriba state khudimakta chikungkota asi pakhanaba khalakpagi matung ina akan mon district asigi fisalonsa handicraft singda lam thabak su tawriba political sing adu khangdonaba honagadabani indagi semilongi phibam asi kayana phagarnaba honaba textile handloom handicraft sing sector asi yumbi amani haina lawbaga loinana culture heritage amadi livelihood ki khegurti oriba हारिबसी नुंगदा लैब वखलोन असिगा लोइना चंगसिनबनी मान हाइकी असिगी इम्फाल ईस्ट की पांथोकिबा मतुग इम्फाल वेस्ट की ओइनासु हारिबा डिस्ट्रिक्ट एक्सपर्ट एक्शन प्लान सेमबगी थबसे पांथोकिगनी तरमदुगी फिसाबी एक्सपोर्टर इंटरप्रेन्यूर हेलूम अमसुंग एंटीक्राफ्ट की लमदा थबक तौबा दुकान फंबा ओइरबसु खंगलबा मखोइना थेंगनरिबा खुदोंचादबा अमसुंग मायोनबा सिंगनबसिंग अदु लैनबनी मखोइदा करी करम मतंग पांगनी हाब पांगरगनी हेना फगतकलकदगे हाइबगी मतंगसु पुना खमिनगनी लेबास मालेंगी कैथेल पोथोक्सिंग असु तो करमना थदोकदबनो मसिगी वीवर अमदु आर्टिकल साइंसिंग करी महान काना पिगदब हाइ मतंगसु खंदोमिनसी डेटा जितेना हाइ हौजिक पाउबने स्टेट असिदा ओइबा एक्सपीरियंस इन डिस्ट्रिक्ट ओइन इम्फाल ईस्ट अमसुंग इम्फाल वेस्ट खंगलकपदा यावरे अदुबु अतोपा डिस्ट्रिक्ट अनि अमगसु यहोननबा मिनिस्ट्री हाइजखिबनगनी डिपार्टमेंट की माइकैदगी अंगम थागदा होनरगा एक्सपीरियंस डिस्ट्रिक्ट ओइन खलगलिबा सि मथक्ता मपुंग पाबा मगुल लैबा मपानगी गथेंदा हेना पाम पोथोक्सिंग थादोक्तुना स्पेशल डिस्ट्रिक्ट ओइन खलगलिबा असिगी मथक्ता मपुंग पाबा मगुल लैबा मपान गथेंदा हेना पाम पोथोक्सिंग थादोक्तुना चैंपियन डिस्ट्रिक्ट ओइनबगी पांदम होनगनी डिस्ट्रिक्ट अनेसिंग पांथोकपो रोरम मतुंग स्टेट लेवल एक्सपर्ट एक्सपन प्लान सु मे 35 पांथोकनबा थौरांग तौरी थौरांग अदुदगी डायरेक्टर जनरल ऑफ फॉरेन ट्रेड की ऑफिशियल सिंग हेलूम की एक्सपर्ट इंपोर्ट काउंसिल की ऑफिशियल सिंग लालग स्टेट असिदगी पोथोक्सिंग मपान थादोक्लनबा होनबा मतमदा करी कदम खुदोंचादबसिंग लैरबगे हाइबदुसु नैनरगा कना कना बोना एक्सपोर्ट की लम असिदा चंगसिनबा nganggadage करम मियोइदना हेना पोटेंशियल लई हाइबा पुनम अदु खंदोमिनरगनी हान डायरेक्टर एलामा जितेना फोंदोखि हौजि मखा ताबा पाउ पिजरी कुमजा लिसिंग अनि चुमना कुलुमदगी मी अहुमदा कामदमसिग इंदान चथरी म्यान मिपुंगी थौदो वातो असि इंदागी पोक्सी वारनी हाइबसि हेना थोरगलिबा थबक थौंग असि मयेक सेंगना तागली मसि चेनबा यादबा हुदम अमनि मरम अदुना मणिपुर इरांग असि लोइसिनगे हारबदी इंदागी पोक्सी वार असि खुदकदा लेकदबनि हाइना मायरे लुप तरु एम सु MLS देसाम KSF सु अमदी एंस की प्रेसिडेंट की खुयेक पिदुन थादरगो चिरोमन हाइरी लौमी अपुनबा लुपना पेनबा फोंदोरगली IDB सेंगी मतिंग पिखरे सिविल सर्विस सु कैरियर ओइना बगी इथिल पीबा सेमिनार पांथोखरे मतंग साइदा पुंग 12 की पाउ लोइसिनजरे अमुक हन्ना मयाम पुनमक पुनोना खुरुमजरी।